ꯑꯃꯔꯣꯝꯗꯗꯤ ꯒꯣꯔꯒꯣ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯔꯨꯞ ꯃꯉꯝꯁꯨ ꯑꯀꯟꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯦꯞꯇꯤ ꯑꯇꯩ ꯑꯃ ꯅꯠꯇꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯒꯣꯔꯒꯣꯅ ꯃꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯄ, ꯑꯗꯨꯒ ꯃꯁꯥꯃꯛꯀꯤ ꯃꯆꯤꯟꯗꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯅꯤ ꯁꯨꯏ ꯍꯥꯏꯕꯁꯦ ꯊꯥꯖꯃꯥꯟꯕꯤꯗ ꯈꯪꯍꯟꯕ ꯍꯥꯏꯕ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯅꯤꯃꯛ ꯑꯅꯧꯕ ꯅꯤꯡꯊꯤꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯃꯠꯇꯅꯁꯨ ꯁꯦꯠꯅ ꯆꯥꯅꯗ꯭ꯔꯤꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯗꯨꯅ ꯅꯨꯃꯤꯠ ꯃꯌꯨꯝ ꯆꯪꯈꯤꯕꯒ ꯃꯥꯏ ꯃꯤꯠ ꯈꯣꯡ ꯈꯨꯠ ꯁꯦꯡꯗꯣꯛꯄꯒꯤ ꯈꯣꯡꯖꯨꯝ ꯀꯪꯗ꯭ꯔꯤꯉꯩ ꯉꯟꯇꯥ ꯀꯣꯏꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯥꯎ ꯃꯉꯝꯅ ꯍꯥꯟꯅꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯍꯟ ꯁꯥꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯍꯟ ꯁꯥꯕꯤꯒꯤ ꯑꯄꯣꯛꯄ ꯌꯨꯝꯗ ꯂꯩꯇꯦ, ꯂꯪꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯈꯤ꯫ ꯑꯩꯒꯤ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕꯁꯤ ꯉꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯊꯣꯛꯅ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯨꯅꯦꯅ ꯋꯥꯁꯛꯂꯒ ꯂꯥꯛꯄꯅꯤ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯅꯣ? ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦ꯫ ꯃꯔꯣꯟ ꯊꯣꯛꯇꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯉꯥꯡꯕ ꯍꯧꯈ꯭ꯔꯕꯕꯨꯗꯤ ꯑꯃꯨꯛ ꯈꯥꯝꯅꯗꯧꯔꯤꯕꯅꯤꯀꯣ, ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ꯫ ꯇꯥꯗ ꯃꯉꯝꯅꯕꯨꯗꯤ ꯁꯣꯝꯒꯤ ꯇꯥꯗꯁꯦ ꯒꯣꯔꯒꯣ ꯀꯧꯏ ꯍꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯒꯣꯔꯒꯣ ꯑꯗꯨꯒ ꯃꯤꯡꯗꯪ ꯃꯥꯟꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ? ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯇꯥꯗ ꯒꯣꯔꯒꯣꯒꯤ ꯁꯛꯇꯝ ꯑꯅꯤ ꯁꯨꯏ ꯍꯥꯏꯅꯕꯁꯤꯕꯨ ꯑꯆꯨꯝꯕꯃꯛ ꯑꯣꯏꯕ꯭ꯔꯥ? ꯏꯁꯥꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯕꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯋꯥ ꯊꯥꯖꯔꯨꯕ ꯌꯥꯔꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯕꯤꯔꯝꯃꯣ ꯇꯥꯗ꯫ ꯑꯩꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯊꯤꯕ ꯃꯤꯅꯤꯗ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯒꯤ ꯑꯊꯤꯕ ꯏꯁꯛꯇ ꯃꯌꯥꯝꯅ ꯅꯣꯛꯅꯕꯗꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯔꯛ ꯇꯤꯜꯂꯛꯇꯔꯦ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯆꯥꯎꯔꯛꯂꯕꯅꯤ꯫ ꯑꯩꯁꯦ ꯑꯗꯨꯝ ꯏꯀꯥꯏ ꯊꯤꯈ꯭ꯔꯦꯅꯦ꯫ ꯃꯤ ꯑꯃꯠꯇꯁꯨ ꯎꯅꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯗꯦꯡꯗ ꯈꯣꯡ ꯈꯨꯠ ꯁꯦꯡꯗꯣꯛꯄꯗ ꯏꯁꯤꯡꯗ ꯇꯥꯕ ꯑꯩꯒꯤ ꯏꯃꯤ ꯎꯔꯨꯕꯗ ꯑꯩ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯅꯈꯣꯏ ꯄꯥꯈꯠꯀꯅꯨꯀꯣ, ꯑꯁꯦꯡꯕꯅꯤ, ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯈꯨꯠꯁꯦꯝꯅꯤ꯫ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯑꯅꯤ ꯁꯨꯕ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯇꯝ ꯆꯨꯞꯄ ꯃꯌꯥꯝꯅ ꯅꯣꯛꯅꯕ ꯑꯩꯒꯤ ꯏꯁꯛ ꯑꯗꯨꯇꯃꯛ ꯅꯤꯡꯁꯤꯡꯗꯅ ꯂꯩꯅꯦ꯫ ꯏꯇꯥꯎ ꯃꯉꯝꯅꯁꯨ ꯅꯈꯣꯏꯗ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯊꯥꯖꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ, ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯌꯥꯝ ꯏꯀꯥꯏꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯒꯣꯔꯒꯣꯒꯤ ꯃꯆꯤꯟꯗꯒꯤ ꯅꯈꯣꯏꯅ ꯇꯥꯅꯤꯡꯂꯝꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯇꯥꯔꯦꯗꯅ꯫ ꯑꯩꯅꯕꯨ ꯀꯝꯗꯧꯅ ꯅꯈꯣꯏꯗ ꯀꯔꯤ ꯑꯣꯏꯖꯕꯒꯤꯗꯃꯛ ꯃꯤꯅꯝ ꯉꯥꯡꯂꯨꯗꯣꯏꯅꯣ? ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯌꯥꯝꯅ ꯃꯕꯨꯛ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤ꯫ ꯅꯈꯣꯏꯅ ꯇꯤꯟꯅꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯒꯨꯟ ꯈꯪꯂꯛꯀꯅꯤ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯔꯝꯕ ꯑꯩꯕꯨꯁꯨ ꯏꯇꯥꯎ ꯑꯁꯤꯅ ꯍꯤꯡꯕ ꯉꯝꯅꯕ ꯁꯦꯝꯕꯤꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯖꯔꯦ, ꯅꯈꯣꯏꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯍꯟ ꯁꯥꯕꯤ, ꯊꯥꯎꯃꯩꯗꯨ ꯊꯥꯎ ꯂꯣꯏꯔꯅꯤ ꯍꯥꯏꯕ? ꯊꯦꯡꯃꯜꯂꯦꯀꯣ ꯅꯈꯣꯏꯒꯤꯗꯣ, ꯀꯥꯏꯅꯔꯣ ꯌꯥꯔꯦ꯫ ꯑꯩ ꯁꯣꯏꯗꯅ ꯋꯥꯊꯤ ꯇꯥꯔꯅꯤ꯫ ꯇꯨ ꯍꯥꯏꯔꯤꯉꯩ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯃꯥꯅ ꯀꯧꯔꯛꯂꯦ꯫ ꯌꯨꯝꯁꯤꯗ ꯅꯄꯥ ꯂꯩꯇꯕꯗ ꯅꯪꯅ ꯀꯨꯁꯤ ꯇꯧꯔꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯟ ꯁꯥꯕꯤꯒꯤ ꯃꯃꯥꯅ ꯅꯨꯃꯤꯠ ꯊꯦꯡꯂꯦ ꯍꯥꯏꯅ ꯉꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯑꯍꯟ ꯁꯥꯕꯤ,
ꯌꯥꯔꯅꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯇꯨꯝꯍꯧꯔꯣ ꯇꯥꯃꯣꯉꯝ ꯆꯠꯂꯣꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦ ꯍꯌꯦꯡꯗꯤ ꯊꯣꯏꯗꯤꯡ ꯀꯕꯣꯛ ꯍꯧꯁꯦ ꯉꯥꯏꯈꯣꯅꯦ ꯑꯉꯥꯎꯕꯤ ꯑꯃꯝꯕꯗ ꯅꯇꯣꯝꯗ ꯀꯤꯗ꯭ꯔꯣ ꯂꯤꯟ ꯀꯥꯟꯅ ꯆꯔꯨꯅꯤ ꯇꯥꯃꯣ ꯈꯣꯏꯗ ꯅꯈꯣꯏ ꯁꯨꯃꯥꯡ ꯐꯥꯎ ꯂꯦꯞꯍꯜꯂꯝꯃꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯀꯩ ꯐꯥꯂꯝꯗꯅ ꯅꯁꯥꯅ ꯌꯥꯗꯅ ꯐꯥꯖꯈꯤꯅꯤꯀꯣ 이베마 खरा चेक्सिꯟꯖꯧ ꯀꯜꯂꯛꯄ ꯌꯥꯝꯕꯅꯤ ꯀꯟꯖꯥꯎꯕ ꯌꯥꯝꯕꯅꯤ ꯏꯇꯥꯎ ꯈꯔꯈꯣ ꯆꯠꯂꯣ ꯊꯥꯖꯃꯥꯟꯕꯤ ꯑꯁꯦ ꯃꯌꯨꯡꯒꯤ ꯁꯨꯃꯥꯡ ꯐꯥꯎ ꯊꯤꯜꯂꯨꯔꯣ ꯏꯁ ꯇꯥꯟꯖꯥ ꯌꯥꯝ ꯆꯥꯔꯕꯅꯤꯅꯦ ꯀꯥꯏꯔꯨꯅꯨ ꯀꯔꯤꯝ ꯀꯤꯔꯨꯅꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯗꯣ ꯖꯔꯥ ꯖꯔꯥ ꯍꯥꯏꯍꯧꯒꯗꯕꯅꯤ ꯏꯇꯥꯎ ꯃꯤ ꯆꯠꯈ꯭ꯔꯕ ꯑꯁꯤꯕꯨ ꯀꯥꯝꯗꯧꯅ ꯊꯤꯜꯂꯨꯗꯣꯏꯅꯣ ꯑꯩ ꯉꯝꯂꯔꯣꯏꯗ ꯏꯇꯥꯎ ꯊꯤꯜꯂꯨꯁꯤ ꯍꯥꯏꯔꯒ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏ ꯁꯨꯃꯥꯡ ꯐꯥꯎꯕ ꯂꯦꯞꯄꯤꯔꯨꯔꯁꯤꯔꯣ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯃꯁꯥꯅ ꯌꯥꯗꯅ ꯅꯪꯕꯨ ꯉꯥꯏꯔꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯕꯗꯤ ꯈꯨꯂꯥꯛꯄꯒꯤ ꯃꯁꯛ ꯀꯩꯐꯥꯅ ꯅꯝꯐꯨꯗ ꯂꯧꯈꯤ ꯇꯥꯕ ꯃꯇꯥꯎ ꯃꯉꯝꯅ ꯊꯧꯅꯥ ꯍꯥꯞꯄ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯒꯣꯔꯒꯣ ꯇꯞꯅ ꯇꯞꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ ꯍꯣꯏꯃ ꯀꯅꯥꯅꯤ 이씨 ꯈꯪꯂꯨꯔꯦ ꯀꯩ ꯐꯥꯂꯝꯗꯅ ꯂꯩꯔꯝꯂꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯌꯣ ꯀꯩꯐꯥꯗꯨ ꯌꯥꯝꯅ ꯀꯤꯔꯕꯣ ꯀꯤꯔꯨꯅꯨ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯗ ꯃꯥꯊꯤ ꯆꯤꯠꯄ ꯃꯈꯩ ꯀꯤꯕꯅꯤ ꯃꯤꯅꯕꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯅꯩꯌꯦ ꯑꯗꯨ ꯏꯃꯥꯅ ꯀꯧꯈ꯭ꯔꯦ ꯆꯪꯈ꯭ꯔꯒꯦ ꯊꯥꯖꯃꯥꯟꯕꯤ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯣ ꯀꯔꯝ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯍꯦ ꯑꯗꯣ ꯅꯪꯅꯦ ꯑꯩꯅ ꯀꯣꯏꯕꯁꯦ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯏꯃꯥ ꯊꯣꯛꯂꯦ ꯍꯌꯦꯡ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯑꯩ ꯆꯪꯂꯦ